Maroiba Pausing Pijari, RPI Tawale National Secretary Maheshwar Thongnawjamda IGR South na legal notice Tharakabu Yaning the Bafongdok to Namafam Kyada, Patak na Wakan me from Chetakray. Kuki Kutlai Paiba Singi Makuta Lake Hidraba Tamnapo Pimaka Lekai Dagi, Pebam Devan Yaroiba Matong Mangam Pangtok Naba, Masing Yam Labam Yam na Rims Kimirel Sangdagi Hakjang Lokray. Naran Senada Kuki Laloba Singne Tek Chetarapada, Misi Mina Yaudiba Sinungai Taba Fondo Poina. Kwarambani Makaitel Marina Sinta led to Nakong Junction Sili. Amadi, Numit ki matang da Tizinava India gi Ahanba Solar Space Observatory Mission Aditya L1 ngasi ISRO na may pak na launch to Kray. Kurumjari Times of Manipuri News Meeting Tabir Basing Mungangum PRIYA Taram Nokcha Bagaloin na Pau Sandol Pichali. Committee against legal notice by IGR South to Maheshwar Thongnawjam gi Luching Makhada IGR South na RPI Atawale gi National Secretary Maheshwar Thongnawjam da legal notice Tharakiba dubu yaning da bafongdok tuna state asigi mafam kya da ngasi wakat mifam pangthoknari wakat mifam singa du da Maheshwar Thongnawjam da Assam Rifles na tharakliba legal notice withdraw taw Miam gi mayok talaiba Assam Rifles Manipur gi hankro haina thaba play card sing season da kya masung kholau kya sulau khi ningsing bayai August kuntraga mathoida committee asina sinduna Manipur Press Club ta pangthokiba paugi mifam amada committee asigi chairman Maibam Venubala na ngasi September anida lekai da wakat mifam pangthok na ba appeal torakibani khongjang ase singjamai kakwa tera sagolban Moirangkhom Nongmaibung Ayangpali Hauba Marag Irombukri Mapal Yumnam Patlaw Wangkai Thangapat Mapal IPC Club Chingku Tangkham na Chingba mafam kya da paktak na chathaki Sagolban Maino Leirak apun mamayra paibya masung Club na susindu na Sagolban Maino Leirak tasu wakan mifam chathaki Women Development Committee of Kongnang Makong Mamang Lekai na ngasi Lekai asigi community hall da su wakat mifam pambagaloina na Maheshwar Thongnawjam gi mathakta Assam Rifles na tharakliba legal notice withdraw tawgadabani amadi miyam gi mayokta leiba Assam Rifles lawtho haibana chingba kholaw sing lawki Manaba Kongjang Sing Women Social Welfare Association Yumnam Kunaw amadi Women Empowerment Association Yumnam Kunaw na lining thaw puthiba community hall da su Manaba Kongjang Sing chathaki Thangmaiban Lorung Purel Lekai amasung Polem Lekai apunba nupi lup na susinduna Manaba wakat mifam sing chathaki Jagoi saminaba adagi makoi party tauminaba chamin thangminaba pochai lanaba khonaba so many cookie ga kainoga Assam Rifle ga amata laiminaba nungsi chanana laiminaba dauna uba maitaina karigumba kitang akhoi mai paka tawba ma uraga moina tawragi haiba dawna marak tilaga maitai bu namdaba asi mayam asi ubadagi penda bane helaktana Mahesh Thongnawjamna amadi lairiba Manipur gi ima event punama asina monorama haktak tagina hauji phause Assam Rifle se akhoi gi damakta leitre lokthokpiyo haibani masi gi damakta Assam Rifle lokthok haibai damakta Mahesh paliba FIR ase panba yaroi akhoi magi matungda lei mangonda karigumba amta chokpa yaroi haidana akhoi sit in protest tawraga thabak ase akhoi pangtok saribani khoi gi maitai siragana akhoi karinta letana khanba kuki siragana
मोइगी ममन लेना खन बतादी कुकी ग मोइगा करी एग्रीमेंट लेना के मनुंग द करी लालोंग लेगे हबसे अखोई मेते नि पियो मना अखोई नुंगाई जददी लाइव सिक्योरिटी मैन जे लोय हलन बिखरो अखोई थांगजौ नोरसु उतोप नोरसु अखोई सीरसु अखोई लिसिंग तरा लेबद लिसिंग मंगा सिगदो अमतंग एंगोरसु मेते ले बासु कंगदोनी ममांग था अगस्त की टांग कुंथ्रागा माथोइदा कुकी खुलाई पाइबसिंगी मखुता लेखिद्रबा थमना पोपी मखा लेकाइदगी लेखिद्रबा पेबम देवान गी थवाई याउद्रबा हक्सांग ngasi rims ki miral sangdagi lokrai ngasi ayuk pung 13 rom tarakpa duaida devan gi thawai yaudraba hakchang longnabagi damag imung manung gi miyoi sing yauna thamna popi gi masing yamdaba miyam rims ki miral sangda yaunaraki ayuk pung 13 makhai rom tarakpa duaida devan gi thawai yaudraba hakchang miral sangdagi puthorakpaga miyam gi mikap mirau kholna rims ki campus ninki tungda moirang police ki osina luchingba police ki team amana miyam ga loina na devan gi thawai yaudraba hakchang adu mahak ki pongna fam lamdam thamna pokpi makha lekai tamna pukhi devan gi hakchang pukhi badu ga iroina na Imphal West District Police ki SP yauna tai makok thongba police officer singna rims gate amasung uripok bachaspati laikai amadi uripok ki lambi paringda security gi akan ba section thorang sing lokhatki loina la lambi gi nak yat miyam na devan gi thawai yaudraba hakchang da laisu katuna aroi boy nei kai khomna butki panba yabadi mamang tha august ki tang kuntra ga mathoida khulnga liba volunteers singi chak thinba changluraga thorakpada kuki singna kapsilakhi ba bom na panbadagi low canal gi mathakta devan lekhidabani Bisnupur district ki Naran Senada kukil lalhoba singne attack chatharakpada misi mina yauriba si nungaitaba phongdokpaga loinana loizing loyada mayuk nadiba awaba singda sarukya boina khwairamban ima kaital marina sintha leptuna khongjang changsilli ngase yupung nipan rom tabda TOMTV ki team amana koina chatuna yengsilubada kaital marida ayamba potfam amata hangna kide adubu tangai fadaba laishon tinson gi oiba polam sing yon ba potfam di hangna ki Tanggal amadi pauna kaitel gi waina pharmacy natana atay dukan amata thong hangna kide nahan makhai ga yengnabada kaitel da mi tin bagi chang aduki matik nemki khwarman kaitel gi akoi bada leiba naga mapal wahengbam laikai amasung uripok ta leiba dukan amadi kaitel pumna mak thong lona ki sintha lepa siga mari leinana puirem binodini kaubi kaitel phambi amana hai lengang na irang asi lefalagani amadi tangdu leitaba hanjin halagani haina hanjin hairabasunga sifauba kukil laloba singna Landarak Paletri, Loising Loyada Lady by Iracha Sing Yawaba Yengduna Labang Amlak Tray, Quiramat Kaitel gi Mai Bell Sing Nungaina Kaitel Kaduna Port Yolaga Labanate, Iranga Sidanga Mamateng Pangduna Lakli Baniamadi, Miam the Changsiliba Kongjang Sing the Sarkiaduna Sulakli, Meheshor Tongauzam da Sam Rifles na, legal notice Tarapagi Mayokta Su Kaitel gi Mai Bell Sing the Wakat Mi from Kibalay Cray, Lamdamasigi Awabada Quiraman Kaitel gi Masing the Su Sarukiari Hibadu Udpoina. Ngasi sintha lepagi khongjang sangsin bani lengang na thubada tangdu leitaba purakna ba amuhana assembly session kauduna irang asigi waroishin purakna ba warif lobio haina su mahang na makhata na phongduki Luji loya da laiba icha isu ichilinaw punamaki awaba ase aikoi khang mangam jadre pungning ase onthok na nungai taba phaujare ima iben sing ase aikoi nungai na po yonduna nungai na phamduna khwairaman kaithel asida leiba natte akoi ju angamba mateng punamakki pangjari bani aduna ngasi numil asida aikoi na sintha lepchari ba ase Manipur lengang na asing mathawong ase thohan biraganu shanti porak na ba warep lobiro assembly athuba matamda amuk hanna phambiraga karino wari watai sanaraga yana ba mawongda shanti porak pa ase ima singna pamjai Lunar South Pole da Chandrayaan 3 na soft landing tawduna puwari sem khraba matung asi ISRO na Aditya L1 mission ayuki pung 13 yang khaida mai pang na launch tokrai India gi ahanba solar space observatory mission asi polar satellite launch vehicle PSLV-XL da Siri Harikota da laiba Satish Dhawan Space Center dagi launch tokibani Aditya L1 launch toba du Satish Dhawan Space Center Sri Harikota gi gallery da masing yamlaba miyam na mityang takhi ngasi launch toriba Aditya L1 asina tha mari gi matungda Lagrange 1 point yauduna numit ki matangda tizin humjin bahogani hairi satellite asina maroina solar wind amasung solar atmosphere gi matang kupna tizin gadori payload taret puduna chetkadori ba satellite asina numit ki photosphere chromosphere amadi corona gi matangda
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯁꯤꯅ ꯀꯣꯔꯣꯅꯦꯜ ꯍꯤꯇꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏꯕꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯀꯌꯥ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ Kuki lalobasingna ngasi ayuk anganbada singda kadangban tamna atat akam leitana nongmay kapsilakpadagi singda kadangban nimyami painakre thodo singa se ayuk anganba pung mari makhai khara helakpaduai da thokibani hairi thodok thokphamdagi fangba pawmagi matungina ngasi ayuk anganbada kangchuf geljang SD office mapa folem khomjin amadi khojim amadi apun loklomdagi maikai khangdana kadangban tamna nongmay round kaya atat akam leitana kapsilaki Nongmay kapsilak paduda kadangban kulnga liba village volunteer amadi state force ki maikedigisu khut handuna nongmay kapki ayuk pung mari makhai aduai dagi hoduna ayuki pung taruk lom taba aduai fawba nakalani gi marakta nongmay kapnaki laibuk fabadagi thodo aduda thoidokpa misi mina amadi asopandi yaukide hainasu pawa sena makhatari June tarahumdoida Kamen Lok Tokiba Laibak Tiba Todok Amada Laikidaba Kurai Kongpal Ningthobung Laikai de Laiba RK Prasanta Masung Laishram Narendra gi Thawai Mirialna Atingkho Kumaru Sidabagi Mafam Tana Chetpada Panthaba Tawdana Yaukinaba Lanchak Thakpagi Thoram Ngarang Laikidrabagi Yumda Pangthokre Utra Sanglen Sana Konung Amadi International Salai Punsi from Anina Pangthokiba Lanchak Thakpagi Thoromaduda Utra Sanglen gi Maicho Professor NGANGOM Manganga Loinana Piba Chandura kaya susarkya ki Thoromaduda Professor NGANGOM mangang hai mafam masida pangthokliba thoromasina ani suba thoramni imaleba kidamak thawai katkraba Prasanta amadi Narendra gi thawai mirialna Kobru gi harau thelda ayat apan thoktana yaunaba amadi atingkhok marusi dabagi mafam tana chatbada ayat pal leitana balanchak thakpagi thoromasi pangthokpani lekhidraba Prasanta amadi Narendra gi thawai mirial asi lining thosana mahi taibang khaibana mayaida aduga yet thangbadana khana chawba wangburel amadi oi thangbadana Lokning thona puraga Kobru gi harau thel tamna pugadoribani madugi damag lanchak thakpagi thoromasi pangthokpani haina phongdukhi Khwaidagi mapu oriba khwaidagi awang bada leriba atingkok maru sidaba haiba magi phangkong paiba ngamgadaba se lanchak thak paiba se sima khaktani lambi se aduna aikogi handak lagidaba aikogi mathona farba thawsing makogi thawai mirel aduna nasima taibang khaiba lain dogi thawjandagi pubi durba laisina mayaida lani dog sanamai taibang khaibana lerani ye thangbadana Taibang Kaiba Line to Snami Yetana, Kana Sabo Wangbrian, like a Duribani, the Woitang Badana, Looking to Hariba Line to Sina, Tawal Toraga, Line to Sina, Pipam Naraga, Toy Mirilasi, Puki Duribani. Security Force in Nangarang Imphal East, Imphal West, Kangpokpi, Amadi Thobal District Operation Chetabada Bom Tadet Yaunga, Nomai Sing Amadi Nomai Marukia Fagat Pangamkray. Manipur Police Control Room dagi fangba pawmagi matungina ngarang Security Force in Imphal East, Imphal West, Kangpokpi amadi Thobal District tongan-tongan mafam sing the search operation chetabada nongmai mari pampigan ama nongmai maru kaya fagat pangamki loina na Imphal West, Kangpokpi amadi Thobal District operation chetabada bom taret fagat pangamki maragasida Bisnupur amadi Churachandpur gi lona ba mafam singda Security Force singa khulai paiba singa nongmai kapna bagi thodok thokhi Security Force singna matik chana khut hanbadagi nongmai kapagi thodok adu lakshan mangamki amaromda pamdaba thodok sing lakshanaba state asigi tongan ba district singda checkpoint chamaga kunganipan thamle loinana state asigi tongan ba district singda lokai na thabak tawba miyoi lising ani ga marfugani toy fagat pangamle National Highway number 37 da tangai fadana changba polam sing puba gari chaniga kun Imphal da yorakre highway asigi sensitive oiba mafam sing da security force sing matik chana thamduna pamdaba thodok sing thoktana ba madi gari chatpada kai ba thoktana ba kan second thorang lokhali haina pausana makhatari Special Operations Group SOG Thobalamasung 33 Assam Rifle Somrai gi apunba team amana ngarang nungthil Saram Village manakta leiba Yerum Chingdagi khulai kya recover tawbangam khrei fagalaba khulai sing adudi 303 rifle ama rifle adugi magazine ama 36 HE hand grenade ani insas rifle gi magazine ama carbine magazine ama amadi SLR magazine amani haire Paugi Marthanatin break amalozari Guwahati Dispurda Naunusaba 3 BSK flat ama yonjari
mafam asida pung kunmari mai ising watana fanghali pung kunmari security na ngak senbaga loinana CCTV camera sing haptuna checksin thorang lokhalaba mafamni parking matik chana thamduna hena khudong chahali loan gi khudong chabasu fangbigani ngasima contact tawbiu AB Construction and Housing Guwahati Assam contact number 9706063365 natraga 7085165983 Breaking matungda mayam amukan taram nokchari makadaba pausing pijari. Haukiba tang kunganipandagi Manipur lengaki yaitong phamdong basingi mobile internet service yan kraba matung home gi commissioner T Ranjit na no order mathoktuna lengaki maruiba post by riba miyoi singi mobile internet service yan kray. T Ranjit na ngarang thoki order aduna hai nongna mobile internet service ki khudong chaba pigadawriba sing adudi Manipur Lok Yukta, Manipur Human Rights Commission, Manipur Public Service Commission amadi atai commission singi chairperson amasung member sing state asigi Lok Sabha amadi Rajya Sabha gi member of parliament, Manipur Legislative Assembly gi member sing, Manipur Judicial Academy gi director amadi director na recommend to officer sing, principal accountant general amasung mahang na recommend to officer sing, additional SP rank ki mathakta leiba police officer sing, deputy solicitor general of India na recommend to advocate sing, deputy secretary gi thakta leiba civil officer sing, RIMS amasung Jennings Dental College ki registrar amadi principal, deputy advocate general district khudingba ki SDO, AC, ADC, SDPO amadi OC sing, airport authority of India ki director amasung mahak na recommend to officer sing, IB, CBI, NIA amadi RBI na recommend to officer sing, home ki commissioner na recommend to home department ki officer, directorate of health services ki medical officer ki rank amasung masigi mathakta leiba official sing, IT department ki informatics officer, state headquarter ki e-office support team amasung IT department ki makhada leiba GM cell ki official amadi NIC gi Imphal gi state informatics officer, NIC gi SIO na recommend to officer amadi nailit ki official singni Makoi sing asigi consent form adu expert committee ki chairman Guru Mayum Robert tapisingadabani haina order asna makhatarakli. Thadau kuki mar paite amadi mizo proof ke miyo sing na WhatsApp group sing da pau fauna ba matamda thadau kuki lon khakta da pau fauna biyo haina Committee on Tribal Unity Ko2 amadi Indigenous Tribal Leaders Forum ITLF ki chirol amana khangalakli ITLF amadi Ko2 na punna thadorpa chirol amana hai thadau kuki mar paite amadi mizo proof ke miyo sing na WhatsApp group sing da pau fauna ba matamda thadau kuki lon khakta da pau fauna biyo Kuki jo proof ki miyo ayamba thadau kuki lon da pau fauna ba ngamdaba si nungaitaba mani Loan asida pau fauna ba ngamdaba sina English loan Sizinaduna private social media group sing the pau foundary. Masina maitei sing the pau lik oikibagi maramama oihali, maramasina kuki jo furup singi miyoi singna English loan the pau fauna batobiganu masigi mahuta thadau kuki loan the oina pau fauna biu. Loina na kuki jo furup ki miyoi singna atubada thadau kuki loan tamna bohona biu. Thadau kuki loan asi kuki jo furup ki miyoi singna tamba haibasi furup asina. Miyoi singi Furup asigi miyoy singi tawdaba yadaba mani masina kuki jo furup ke miyoy singi marakta loan fauna daba laydiba si kokane haina chirol asina makhatari. Irang asina maram oraga Bisnupur district ki manung chana laiba Naran Sena mamang laikai gi awaba daraba miyam da manchibu kri lamlongai de laiba yaifa thauda nupi marufna tengmang polam kya khushina krai lupa sigi members sing na mafam aduda laiba miyam ga unaduna awat apa kya gi matang da wari sana kibaga loina na tengbang polam sing adu khushina kipani Hauzik lamdam asida thogliba irang asida kuki sing na chatharakliba thawong asida pendaba fongdoktuna irang nanglaba Mafam Singh the Indian classical music vocalist R.K. Vikishanna Maromdom cycle thoduna chatpagi khongchat amangarang chatkrai solo cycle gi khongchat adu ngarang Manipur Press Club tagi classic music vocalist R.K. Vikishanna khongshan bhaukibane khongchat aduga mari leinana R.K. Vikishanna hai hauzik lamdam asida togli beirang asida kuki singna chatharakli bathawong asi yaning da bu utuna chatpane khongchat asida hauzik akan mamong da kuki singna attack chatharakli ba Bisnupur district in Naran Sena na chingba mafam sing the chatuna mafam madugi kunja sing na mayuk na riba sing adu da saruk yagani haina mahang na makata ke
यामना पीसफुल पामजबा मियोय अमनी अदो हंदा कुकी न तौरइबा इरांग से रिजनेबल ओइदबा अदुगुम्बा पोछागम चुय कइगिनो दा हौरइबा पोचे पॉपी प्लान दगी सु हौरे याम यानिंगदबा ओय मोइना ह्यूमन राइट तोइदो मी से मकंग मका कागा सादौना कागा हात पंगामिबा मोइना कई ह्यूमन राइट खंगदोइनो अदुना ह्यूमन राइट कांगबु चिंजु मोइदा कैमता सपोर्ट पिबिबा यारोय अखोइना रैली चटपा मतम ददी इंडिया कनोगी मणिपुर की फिराल पायरग चली मोइनदी इम्प्रेस तौननबा इंडिया की फिराल पायर चली सी मंगाइ खेनबा हाइबु अदुगा मोइना मणिपुर बु नुंगसिबदी नाते इंडिया बु नुंगसिबदी नाते मोइदि तोखाइना कनोमदा मरोमदोम कनोमदा लेजबा खुनाय अमने मोइसे इशू से थोलइबसे सिबु यानिंगदबो ओइना आई जगह जगह इरांग थोइबा जगह सिंगसे कोइना आई साइकिल थौरगा यंगजिन जगनी अदुगा पेंदबा फोंदोक जगनी असम की लमदिंग रेलवे जंक्शन दगी लोकाइना पुशिलक्पा मसिंग यामलबा बर्मेज सुपारी मरु क्या गवर्नमेंट रेलवे पुलिस डिपार्टमेंट GRP ना फागत पंगमले हाइरी GRP ना लमदिंग रेलवे जंक्शन दा खामदुना लेबा ट्रेन अनिदा थिबा हुंबगी थबक चथबदा पोलम सिंग अदु फागत पंगम खिबनी मफम मदुदगी क्वा मरु बैक कुनगा मरी फागत पंगमले हाइनसु पाओसेना मखातारी सिंगापुर की प्रेसिडेंशियल इलेक्शन द इंडिया दगी थर्मन सनमुगर नामना माई पागलकपदा प्राइम मिनिस्टर नरेंद्र मोदी ने थागतपा फोंदोरक्ली हाना ट्विटर ओइरंबा हौजिकना एक्स हाइना खंगनबा सोशल मीडिया प्लेटफॉर्म असिदा थागलकपा पोस्ट अमदा प्राइम मिनिस्टर नरेंद्र मोदी हाई थर्मन सनमुगरत्नमगा लोइनना पुन्ना थबक तौमिनदुना इंडिया अमसुंग सिंगापुर अनिगी मरक्ता लेनरिबा स्ट्रेटेजिक पार्टनरशिप असि हेना चेसल हन्नबा होनरगनी थर्मन सनमुगरत्नमना चाउना ngarang सिंगापुर की प्रेसिडेंट की मिखलदा चाउना माई पाकपा ngamkibani मसागी चाही हुंबुगतरुक सुरबा इंडियन ओरिजिन ओइबा सिंगापुरियन इकोनॉमिस्ट असिना सिंगापुर की मापनसुबा प्रेसिडेंट ओइरगनी वेस्ट बेंगल की कटवादा लेबर रेलवे ट्रैक अमदा असम की तिनसुकियादगी मसागी चाही 38 सुरबा मियोय मसीदुना लेरमले लेखिद्रबा मियोय अदुगी ममिंग प्रदीप फुकान कवी महा केरला दा थबक थीब चटकिबनी हाइरी पुलिस ना फोंदोरकपगी मतुंगिना लेखिद्रबगी हकचांगदा सोपगी ममी क्या लेरमबा थेंगनै महा कनागुम खरना तमथीना फुरबा मतुंग हातोकलंबो ओइरमगनी हाइना चिंगदरी नाकलमरोमदा लेखिद्रबगी इमुंग मनुंगना फोंदोरकपदा महा कनागुम खरना हातोकलंबो ओइरमगनी हाइरी लेखिद्रबा फुकान तिनसुकियागी काको पथार लेबा सेलिंगुरी दगिने मिसी एसिगी मतंगदा पुलिस ना केस अमा लखतुना सेंगबलंग ला लंगजिल खंगदोकना बथिजिन बहुख्रे मेघालय की रूलिंग पार्टी नेशनल पीपल्स पार्टी NPP ने लाकदौरिबा लोकसभा मिखलदा मेघालय की सिलोंग अमसुंग चुरा पार्लियामेंट्री सीट लंबा थेंगनरगनी हाइरी पार्टी असि BJP गा चुंगसिनदुना अलायंस सेमलिबनी अदुमोइनमक सिलोंग की सीट असिगिदमक पार्टी असिगी मिरेप कनान ओइगनी हाइबदुदि हौजिक फाउबगी ओइना चपचाना खंगमंगमद्री पार्टी असिना सिलोंग अमसुंग चुरा अनिमक्ता माइ पाकनी हाइबगी अचौबा थाजबा लई हाइनसु NPP की स्टेट प्रेसिडेंट WR खारलुखीना फोंदोरक्की महांग हाई ममांग दा पांगथोखिबे असेंबली मिखलदा यामना चाउना माइ पाखिबना मरमोरगा लाकदौरिबा मिखल असिदसु माइ पाकनी हाइबगी थाजबा लैदी युमथंगनरिबा स्टेट सिंगा लैनरिबा ngamkhaygi yenaba sing asisu loishinaba party sina kan mamongda hotnari haiki Instant Payment System amoiriba Unified Payment Interface UPI na ahanboina thamagi manungda transaction billion tara yobangam kray record transaction asi haukiba August thada yobangam kibane UPI gi achoba mai pakpa sida India gi Prime Minister Narendra Modi na thagat pa phongdurakli hiramasigi matang the National Payment Corporation of India NPCI na thagalakpa social media post amada Prime Minister Narendra Modi na policy shingthaningai oi haina thagat pa phongdurakibane mahang hai India si digital progress leire haibasi UPI gi mai pakpa sina mayek sengna taklei tunglam chatta su asigumba chawkhalakpagi mami asi letana tabo oishon haiki NPCI gi data gi matungina haukiba August thada UPI transaction billion taraga dasmik manga tawba thengnaki transaction sing asi maroina segment asida platform ahum dagi lakpani platform ahum adudi phone pay Google Pay amadi Paytm ni haukiba chahi lisingani kungani thogi July thada phone pay na transaction billion mariga dasmik taret process tawrakhi Google Pay na transaction billion ahum ga dasmik mari process tawrakhi hairi aroibada maroiba pamu kana picture
RPI Tawale ki National Secretary Mahesur Thongnawjamda IGR South na legal notice tharak bu yaning da bafong tuna mafam gyada paktang na nawakan mi fam chathakrai. Kuki Kulai Piber Singi Makuta Lake Drabba Thamna Popi Makha Laikai the Gipebam Devan Yaroi Bamathong Mangam Pangthong Maba Masing Yam Labam Yam the Rims ki Miriel Sang the Hak Chang Low Cray. Naran Senada Kuki Lalo Basing attack Chatarapada Misi Mina Yauriba Sinungaita Bafongo Poina Quairamani Makatel Marina Sinta Leptuna Kongjang Sang Silli. Amadi Numit ki matang da Tizinaba India ki ahanba Solar Space Observatory Mission Aditya L1 na si ISRO na may pang na launch tokre. Howziki Energy Times of Manipuri pa matang solution jare mideng tabir basing ba mukana krum jare.